nahan ukrugi thodok thokiba do athupa matam da lengang da justice purapiyo ngarang Bisempur da thokiba adu gisu lengang da justice adu purapiyo ngarang ki Tamelong ki driver da thokiba thodok adu su justice purapire haraga aikhoi Manipur da ingna chingna nungsi chana na peaceful coexistence oina lemina si haibase forum for restoration of peace na akangba mongda mayam da appeal tawjabani Manipur da leiriba mayamda maru oina apoi valley da leiriba ichinaw maitei singda akanba mongda aikoina appeal tawjari maramdi aukiba tang ahumda Imphal to Ukhur road da bagi sakhangdaba singkhrana bagi tangkhulki chinaw ahumbu yamna mong tadaba thina phubiramgi maram asida hujik aikoigi maraksida yamna nungaina daba mong amada ina khutna dana tawna mayamse akoi uba taba kanda akoi forum for restoration of peace na nungaidaba ahanbada phondoi loinana madugi accident gi tamakta akoi forum for restoration of peace na strongly condemn tawe amuka nahan tang ni panda akoi Bisempur da rongmei nupi ni akoi marai pai singna thubi khiba madugi viral mayam su ngarang akoi na uba phange asumaina madugi thodok nupi amabu nupi ani bo dumaina phubi khiba haibase aikhoi forum for restoration of peace na strongly aikhoi condemn tawe aduga ngarang amuka taba nungai taba ma sungi Tamelong chapagi taxi driver amada demand tawbagi tamakta pide haidana khara chaiba khoppa phubiduna ngasi adugi irang amaso amuk sagali akhoina subchalaga hainingbade nahan ukhurgi lambida angkula humda sakhangda basingna yamna thina phubi khiba madu aikhoi forum for restoration of peace na akanbada condemn tawe aduga gara nahan tang ni panda Bisempur da rongmei nupi ni busu khut thakiba adu gisu aikhoina laina lode aikhoina strongly condemn tawe aduga ngara taxi gi driver adu dusu amuk ba khu thagre haibagi pauta bu kanda ngasi aikhoina strongly condemn tawe aikhoina ngasi appeal tawningbadi sumaina masigi thokliba asigumba macha macha accident asigumba thodok mina pamdaba mina taningdaba asigumba thodok mayam sida maram oiraga aikoi Manipur da peaceful coexistence oina leiminariba punamak sida akaiba ma yamna akaiba mong ma da lakadaba yi mong da aikoina uba phange madu tobignu haibase ngasi aikoina appeal tawjari maramdi ngasi Manipur da yamna phajadaba mong ma da akoi maite kai china huki sigi marakta lan tawnadana mayam jati mayam wana leineragiba kana sida asigumba jati amaga amuga ungkhaningai gi lambi thibagumna akoi marakta sumaina thokdana tawna leibase khutakta lepio haibase akoi forum na appeal tawjari masi matung tana sumaina thokdana tawn lerade akoi Manipur se kalup amaga ama yenthinara lan tam tawdarga akoi se kari haigadra Manipur se ita tada bomo amada chakhraga tawre loinana masida aikoina lengak su strongly condemn tawe maramdi masidi law and order leitabaga chamanare lengak leitabaga chamanare masi lengak leramba tarade phajana asigumba se yengsalaga thoklamo yamse koi hainingi ado thokiba ado lengak na phajana yengsanbiraga justice purapiyo haibase aikoina appeal tawjari masi athuba matamda culprit singje pharaga justice purapi da batarade akoi leminariba jati kalup marak sida noaina daba hattamina daba mongda lakadaba thokadaba mongda akoi uba phange maram aduna masi akoi forum for restoration of peace haibasidi Manipur da leminariba jati khutimak nungsi chanana akoi mahausa kumna punsi kumna leminasi haibigi semkatba forum ni ado forum asina appeal tawbadi asigumba se matung nauda mathangda tawbigunu masina maram oiraga hojik akoi Imphal da manungda Manipur manungda nungsi chanana leiminaba maraksida wakhanda akiba umningda adugumba phawbagi maramna jati mayam kalukida murum sunaraga aikoida su pressure piba mayam se leire aduna asumaina dum continue tawrang leiba tarade Manipur se afaba dawaida su oiraroi haibase aikoida mayam da appeal tawjari maram aduna ngasi Manipur da himinariba punamak peace puraningai loinamak honadana leiriba tancha asida asigumba thokaningdaba thodok mina pamdaba aduga mi amana tawroidaba thabak nupi phawada khut thadana natraga paisa demand tawdana ki phawhondana leiriba punamak sina maram oiraga
ꯑꯩꯈꯣꯏ peaceful coexistence ꯂꯩꯔꯤꯕ ꯃꯔꯛꯁꯤꯗ ꯀꯥꯏꯒꯗꯧꯔꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯅꯥꯒꯥꯁꯤꯡꯅꯁꯨ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯅꯁꯨ ꯑꯇꯣꯞꯄ ꯖꯥꯇꯤꯅꯁꯨ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯤꯡꯉꯥꯏ ꯀꯟꯅ ꯍꯣꯠꯅꯗꯅ ꯃꯌꯥꯝꯁꯦ ꯊꯧꯗꯥꯡ ꯂꯧꯗꯅ ꯂꯥꯛꯃꯤꯟꯅꯗꯅ ꯂꯩ ꯑꯩꯈꯣꯏ ꯐꯣꯔꯝ ꯐꯣꯔ ꯔꯦꯁꯇꯣꯔꯦꯁꯟ ꯑꯣꯐ ꯄꯤꯁꯅꯁꯨ ꯃꯗꯨꯗ ꯃꯃꯥꯡ ꯊꯥꯔꯒ ꯂꯧꯔꯒ ꯂꯩꯔꯤ ꯁꯨꯃꯥꯏꯅ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯁꯨꯃꯥꯏꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅ ꯅꯠꯇ꯭ꯔꯒ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯎꯪꯈꯠꯅꯤꯡꯉꯥꯏ ꯈꯟꯅꯅꯤꯡꯉꯥꯏꯒꯤ ꯃꯆꯥꯛ ꯁꯤꯟꯕꯒꯨꯝꯅ ꯃꯤ ꯑꯃꯗ ꯐꯨꯕ ꯆꯩꯕ ꯅꯠꯇ꯭ꯔꯒ ꯃꯔꯝ ꯆꯥꯗꯅ ꯐꯥꯕ ꯅꯠꯇ꯭ꯔꯒ ꯗꯤꯃꯥꯟ ꯄꯨꯡꯇꯧ ꯇꯧꯁꯟꯗꯅ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯀꯔꯤ ꯃꯔꯛꯇ ꯂꯩꯇꯕ ꯃꯔꯝ ꯂꯩꯇꯕ ꯅꯥꯒꯥꯒ ꯃꯩꯇꯩ ꯈꯟꯅꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯃꯩꯇꯩ ꯄꯥꯡꯒꯜꯒ ꯅꯥꯒꯥ ꯃꯩꯇꯩ ꯈꯟꯅꯕ ꯂꯩꯇꯕ ꯀꯥꯡꯂꯨꯞꯁꯤꯗꯁꯨ ꯑꯃꯨꯛ ꯂꯩꯍꯟꯅꯤꯡꯉꯥꯏꯒꯤ ꯁꯤꯟꯕ ꯃꯑꯣꯡꯗ ꯊꯣꯛꯅꯤꯡꯉꯥꯏ ꯍꯣꯠꯅꯕꯒꯨꯝꯅ ꯑꯩꯈꯣꯏ ꯈꯔ ꯂꯩꯔꯒ ꯊꯣꯛꯇꯅ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ forum for restoration of peace na yamna luna lawi aduga strongly adugi accident punama adugi tama akhoi condemn tawi aduga loinana appeal tawri manipur da leimina riba tampak da leiriba maite gi kalup sing khangde punama atopa jati gi kalup punama peaceful coexistence maintain tawninga gi tamakta wakhan changbiduna thabak tawbiduna leibiu honabiu haibase akhoi appeal tawjari aduda nahan ukrugi thodok thokibado athupa matamda lengang justice purabiu ngarang Bisempurda thokiba adugisu lengang justice adu purabiu ngarang gi tamelong gi driver da thokiba thodok adusu justice purabire haraga akhoi manipurda ingna chingna nungsi chanana peaceful coexistence oina leimina si haibase forum for restoration of peace na akangba mongda mayamda appeal tawjabani appeal tawbu loinana government na kutak mi gen changbiu haibase akhoina haijari ngasi phobada karigino lana sum tawnadana khotana leiring maraksida ngasi Imphal da handak waise khara mong ita tadaba mi mayambu aki chung phawndana tawri punumakse akhoi government sinda masi udarabra haibasisu government na masi khangdarabra haibase akhoi forum for restoration of peace na lengak su hangjari